Leibak asigi maming LEIRABA Industrialist Emeritus of Tata Sons Chairman PADMA VIBHUSAN Ratan Tata Ngarang Masha Anaba Amana Maram Oiraga Mumbai Branch Candida Hospital da Leikhidre Mahak Masagi Chahi Marifutaruk Sukre Yamna Luva Fibam Amada Maha Hospital asigi Intensive Care Unit Dalak Laikat Narakibani Mahakna Manung Matam Chadana Leikhidaba Asiga Mari Lenana Maharashtra Lengak na Nongmagi Oina State ki Thakta Awaba Fongdok Naba Lauthokre Leikhidrebagi Hakchang Ado South Mumbai da Leiba National Center for Performing Arts NCPA Mamangda ngasi ayuk pung 10 dagi Mari Fauba Thamlaba Tungda Worli da Mahaki Aroiba Mathau Mangam Pangthoklagani hairi Mahaki Aroiba Mathau Mangam Pangthokpada Leibak asigi Union Home Minister Amit Shah so saruk yagadawri Ratan Tata Kumjali Singaniga Nipanda Leibak asigi civilian sing da piba Khwaidagi Wangba Award singi manungda anishuba oiriba Padma VIBHUSAN Fongkraba miyoini Kumjali Singani da Sumaha Padma Bhusan Piruna Ikai Khumnaba Utkraba misakni Ratan Tata Kumjali Singamaga Chamapan Humphumathoida Tata da join tawraba tungda Tata Steel da thabak tawraki Tungda Mahak Tata Sons ki Chairman oiramlaga Kumjali Singamaga Chamapan Marifutara Mathoida retire tawki Mahak ki chairmanship makada Tata Group na Tatley Jaguar Land Rover amadi Chorus acquire tawkibani Ratan Tata na manung matam chadana Leikhidabada Prime Minister Narendra Modi na awaba fongdorakli Prime Minister Office dagi thadorakpa awaba fongdokpagi chirol amada Prime Minister Narendra Modi na hai Ratan Tata mityeng sanba luchingba amani mahaki minungsi amadi thaujal heba matau aduga loinana khunai asibu chawkhatnaba angamba thakta hotnarami Ratan Tata na achoba manglan kaya manglambaga loinana hanba leitana hotnarami mahangna education healthcare sanitation amadi animal welfare yauna tongan bahiram kayada achoba ahomba kaya puraklami Prime Minister Narendra Modi na makhatana hai mahakna Gujarat ki Chief Minister oiringaida Ratan Tata ga yamna toina unaki amadi tongan ba isu kayagi matangda khanaki isu singada da mahaki mityeng su singthaningai oi tungda Delhi da laklaba fawba da leptana paw faunaduna leibak asigi chawkat thorang kayada achoba mateng panglami mahakna Leikhidaba asi khwaidagi thamoi shokpa amadi leibak asigi oina khwaidagi chawba mangjaba amani Leikhidrebagi imung manungna thengna horiba awabada mapung fana saruk yari hainasu Prime Minister Narendra Modi na makhatana fongdorakli Ratan Tata na manung matam chadana Leikhidabaga mari leinana Maharashtra ki Chief Minister Eknath Shinde na hai Maharashtra ki Government Office sing da chingkhatliba India gi machu ahum gi firal sing asi tangkhai chingthaduna ngasi awaba fongdoklagani